ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯏꯕꯦꯝꯃ? ꯌꯧꯔꯛꯏ ꯏꯕꯦꯝꯃ. ꯉꯥꯏꯉꯝꯗꯕ ꯇꯧꯔꯅꯨ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯅꯪ ꯉꯥꯏꯕꯁꯤꯗꯅꯦ ꯏꯕꯦꯝꯃ ꯁꯤꯒꯦ ꯇꯧꯋꯦ. ꯑꯁ ꯌꯥꯝ ꯂꯥꯞꯅ ꯂꯩꯕꯁꯤꯕꯨ ꯁꯤꯒꯦ ꯇꯧꯋꯦ ꯑꯩꯁꯨ. ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯁꯤꯟꯅꯔꯤꯁꯦ ꯐꯗꯤ ꯐꯖꯩꯍꯦ. ꯗꯗꯥ ꯕꯦꯒꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ. ꯗꯗꯥꯗꯤ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯔꯣꯏꯌꯦ. ꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ. ꯍꯣꯏ ꯗꯗꯥ. ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯒꯗꯕꯅꯤ. ꯄꯥꯅꯤ ꯂꯥꯏꯔꯤꯛꯇꯤ. ꯍꯣꯏ ꯗꯗꯥ ꯑꯗꯨꯗꯤ ꯆꯪꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯕꯥꯏ ꯕꯥꯏ. ꯁꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯏꯍꯦ. ꯅꯍꯥꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯅꯪ ꯂꯥꯛꯀꯅꯦꯅꯅꯦ ꯀꯥꯁꯦ ꯀꯅꯥꯝ ꯊꯝꯃꯅꯨ ꯉꯥꯡꯅꯕꯗꯅꯦ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯉꯟꯅ ꯂꯥꯛꯑꯒ ꯁꯤꯗ ꯀꯩꯗꯧꯔ ꯂꯩꯗꯣꯏꯅꯣ? ꯑꯗꯨꯏ ꯇꯟ ꯇꯧꯕꯅꯤ. ꯅꯪ ꯁꯤꯗꯤ ꯏꯕꯦꯝꯃ. ꯑꯗꯣ ꯅꯣꯏꯗꯥꯗꯣ ꯄꯣꯁꯇꯤ ꯇꯥꯔꯦꯍꯦ. ꯅꯅꯝ ꯑꯗꯨꯝ ꯑꯣꯏꯔꯁꯤꯔ ꯈꯪꯗꯦ. ꯈꯪꯗꯦ ꯅꯣꯏ ꯊꯣꯛꯄ ꯉꯥꯡꯅꯖꯧ. ꯑꯩ ꯌꯥꯎꯍꯟꯕꯤꯔꯛꯀꯅꯣ. ꯋꯥꯔꯦ. ꯅꯪ ꯐꯤꯔꯣꯜꯗꯣ ꯑꯗ ꯍꯥꯞꯆꯜꯂꯣ. ꯑꯔꯥꯛꯄ ꯑꯩꯅ ꯋꯥꯗꯉꯩ ꯑꯔꯩꯕ ꯅꯪꯅ ꯋꯥꯔꯤꯅꯤꯅꯦ. ꯈꯔ ꯆꯪꯖꯜꯂꯨꯁꯦ. ꯂꯥꯏꯔꯤꯛꯄꯨ ꯀꯌꯥꯝ ꯄꯥꯔꯒꯦ ꯅꯪ? ꯀꯥꯏꯗꯩ ꯂꯥꯏꯔꯤꯛꯅꯣ ꯏꯕꯦꯝꯃ ꯑꯝꯇ ꯄꯥꯗ꯭ꯔꯤ. ꯁꯦ ꯁꯤ ꯈꯔ ꯌꯥꯎꯔꯨ ꯂꯥꯎ. ꯏꯅꯝꯃ ꯀꯧꯔꯛꯑꯣ ꯑꯩ ꯂꯣꯏ ꯇꯧꯕꯤꯒꯦ. ꯏꯅꯝꯃ ꯃꯆꯥ, ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯈꯤꯇ ꯊꯝꯖꯟꯕꯤꯔꯨ ꯂꯥꯛꯑꯣ. ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯏꯗꯤ ꯂꯣꯏ ꯇꯧꯕꯤꯗꯧꯕ. ꯑꯗꯣ ꯅꯪ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯒꯦ ꯍꯥꯏꯕ? ꯄꯥꯗꯦꯃꯤ. ꯀꯥꯏꯗꯩ ꯂꯥꯏꯔꯤꯛꯅꯣꯕ? ꯁꯤꯗꯒ ꯂꯥꯛꯏꯁꯤ ꯂꯥꯞꯅꯒ ꯂꯥꯛꯏꯁꯤ ꯈꯔ ꯀꯣꯝꯊꯣꯛꯅ ꯊꯥ ꯌꯥꯅꯕ ꯅꯠꯇ꯭ꯔꯃꯤ? ꯈꯪꯗꯦꯀꯣ, ꯁꯤꯟꯕꯒ ꯌꯥꯗ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ. ꯐꯃꯨꯡꯁꯤꯗꯤ ꯑꯃꯈꯛꯇ. ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯉꯁꯤꯒꯤꯗꯤꯅꯦ ꯏꯕꯥꯅꯤ ꯁꯤꯗ ꯌꯥꯅꯕ ꯇꯨꯝꯃꯁꯦ. ꯍꯌꯦꯡ ꯑꯃ ꯂꯧꯅꯕ ꯇꯧꯔꯁꯤ. ꯑꯌꯥ. ꯑꯗꯣ ꯑꯩꯅ ꯈꯜꯂꯦꯕ ꯄꯣꯠ ꯑꯃ ꯀꯥꯎꯕ ꯃꯥꯜꯂꯦꯅ. ꯀꯩ ꯑꯃꯨꯛ ꯀꯥꯎꯔꯝꯃꯒꯦ? ꯑꯩꯒꯤ ꯀ꯭ꯔꯣꯛꯁꯇꯣ ꯑꯩꯅ ꯐꯖꯅ ꯁꯦꯡꯇꯣꯛꯑ ꯊꯝꯃꯝꯃꯒ ꯄꯨꯔꯛꯇ꯭ꯔꯦ ꯍꯥꯏꯕ. ꯑꯗꯨꯒꯤꯕꯨ? ꯑꯁ ꯑꯩꯁꯦ ꯄꯨꯔꯥ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦ. ꯑꯩ ꯀꯩ ꯇꯣꯡꯗꯣꯏꯅꯣ ꯍꯧꯖꯤꯛ? ꯇꯥꯏ ꯏꯕꯦꯝꯃ, ꯑꯩꯅ ꯇꯣꯡꯕ ꯌꯥꯕ ꯁꯦꯟꯗꯟ ꯑꯝꯇ ꯄꯤꯕꯤꯌꯣ. ꯑꯩꯒꯤ ꯅꯧꯔꯕ ꯈꯣꯡꯁꯦ ꯁꯦꯟꯗꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯧꯔꯤꯒꯦ? ꯅꯣꯏ ꯇꯥꯃꯣꯗ ꯍꯥꯏꯔꯒ ꯄꯨꯍꯜꯂꯛꯎꯗꯅ. ꯍꯣꯏ ꯍꯥꯏꯒꯦꯕ, ꯄꯨꯍꯜꯂꯛꯀꯦꯕꯗꯣ. ꯍꯪꯆꯤꯠ ꯇꯥꯔꯅꯤ. ꯍꯌꯦꯡꯗꯤ ꯊꯕꯛ ꯂꯩ ꯍꯥꯏꯍꯧ. ꯀ꯭ꯔꯣꯛꯁꯄꯨ ꯁꯤꯗ ꯀꯣꯛ ꯂꯩꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯥꯗꯒꯤ ꯑꯃꯨꯛ ꯂꯥꯞꯅ ꯊꯤꯜꯂꯛꯇ꯭ꯔꯁꯨ. ꯁ꯭ꯋꯥꯏꯗꯕꯨ ꯀ꯭ꯔꯣꯛꯁ ꯌꯣꯟꯕ ꯂꯩꯕ꯭ꯔꯣ? ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯅꯦ. ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯤ. ꯅꯨꯡꯉꯥꯏꯗꯧꯕꯨ ꯃꯥꯜꯂꯤꯅꯦ. ꯍꯌꯦꯡ ꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯁꯦ. ꯌꯥꯏꯌꯦ. ꯑꯗꯣ ꯅꯪꯒꯤ ꯁꯦꯟꯗꯜꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯣꯏꯔꯒꯦ. ꯑꯣꯏꯔꯣ ꯏꯕꯦꯝꯃ ꯑꯣꯏꯔꯣ. ꯇꯥ ꯊꯣꯏꯕ, ꯃꯤ ꯂꯥꯛꯄ ꯉꯥꯏꯕꯁꯤ ꯋꯥꯏꯍꯦ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯤꯁꯤꯡꯁꯦ ꯐꯨꯔꯤꯠ ꯑꯃ ꯂꯩꯈ꯭ꯔꯒ ꯃꯗꯨꯅ ꯄꯠ ꯇꯠꯂꯒ ꯅꯨꯔꯥ ꯐꯗꯤ ꯑꯣꯏꯗ꯭ꯔꯤꯕꯥꯎ ꯐꯨꯔꯤꯠꯇꯣ ꯁꯤꯟꯗ꯭ꯔꯕꯅꯤꯅ ꯄꯣꯠꯁꯤꯠꯇꯤ ꯐꯔꯦꯍꯦ. ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤꯗ. ꯑꯁ ꯁꯤꯗꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ. ꯆꯪꯖꯟꯕꯤꯔꯣ. ꯐꯝꯕꯤꯌꯣ. ꯀꯔꯤ ꯌꯦꯡꯁꯤꯒꯦ? ꯕꯦꯕꯥꯔꯒꯗꯤ ꯅꯥꯜꯂꯤꯍꯦ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ. ꯌꯥꯎꯔꯝꯒꯗ꯭ꯔꯕꯨ ꯈꯪꯗꯦ. ꯊꯥꯖꯗꯕ ꯀꯣꯝꯗꯁꯨ ꯉꯥ ꯂꯩꯕꯅꯤꯗ. ꯀ꯭ꯔꯣꯛꯁ ꯑꯝꯇ ꯌꯦꯡꯒꯦ. ꯀ꯭ꯔꯣꯛꯁꯄꯨ ꯁꯥꯏꯖ ꯀꯌꯥꯅꯣ? 4ꯁꯨ ꯇꯣꯡꯉꯦ, 5ꯁꯨ ꯇꯣꯡꯉꯦ. ꯕꯣꯏꯅꯥꯎ, ꯀ꯭ꯔꯣꯛꯁ 4 ꯅꯠꯇ꯭ꯔꯒ 5? ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ. ꯁꯤꯗꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯨ ꯅꯠꯇꯅ. ꯃꯣꯔꯦꯒꯤꯔꯣ ꯁꯤꯕꯣ? ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯉꯁꯥꯡ ꯑꯣꯏꯔꯝꯃꯦꯍꯦ. ꯀ꯭ꯔꯣꯛꯁꯄꯨꯗꯤ ꯅꯠꯇ꯭ꯔꯦꯗꯣ ꯀ꯭ꯔꯣꯛꯁ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟꯗꯨꯅꯤ. ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯀ꯭ꯔꯣꯛꯁꯇꯣ ꯃꯃꯜꯁꯨ ꯇꯥꯡꯕꯅꯤꯅ ꯀꯅꯥꯝ ꯂꯩꯕꯤꯗꯕ. ꯃꯦꯗꯥꯝꯅ ꯄꯥꯝꯃꯗꯤ
ꯑꯩ ꯑꯃ ꯆꯤꯟꯖꯈꯤꯒꯦꯕ ꯃꯦꯗꯥꯝꯒ ꯍꯥꯏ ꯌꯥꯝ ꯏꯀꯥꯏꯖꯩ ꯂꯥꯏꯔꯤꯛꯇꯤ ꯍꯩꯖꯜꯂꯨꯔꯕꯅꯤꯅ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯗꯅ ꯅꯣꯏꯗ ꯊꯦꯠꯂꯤꯅꯤꯅꯦ ꯏꯪꯂꯤꯁꯇꯣ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯍꯩꯒꯦ ꯍꯥꯏꯁꯤꯕꯣ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯇꯣꯞꯄꯔꯗꯨꯅꯦ ꯑꯁ ꯑꯗꯨꯒ ꯁꯤꯗ ꯐꯤꯔꯣꯜ ꯌꯣꯜꯂꯒ ꯑꯣꯏꯅ ꯂꯩꯔꯕ ꯑꯗꯨꯅꯦ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯀꯥ ꯑꯆꯧꯕ ꯑꯃ ꯂꯧꯔꯒ ꯆꯥꯎꯅ ꯐꯝꯃꯨꯔꯁꯦ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯒ ꯁꯨꯝ ꯏꯝꯐꯥꯜꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯂꯩꯔꯗꯤ ꯈꯨꯡꯒꯪꯗꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯣꯏꯕ ꯄꯥꯝꯗꯦ ꯇꯜꯂꯤꯁꯤꯗꯤ ꯃꯣꯔꯦꯅꯤ ꯔꯕꯔ ꯃꯅꯝꯒ ꯅꯝꯃꯒ ꯌꯥꯝ ꯍꯩꯅꯗꯦꯕ ꯕꯣꯏꯅꯥ ꯑꯇꯣꯞꯄ ꯃꯆꯨ ꯑꯃꯗ ꯄꯨꯊꯣꯔꯛꯑꯣ ꯀꯩꯅꯣ ꯑꯩꯕꯨ ꯑꯣꯜ ꯁ꯭ꯀꯥꯏ ꯇꯣꯡꯗꯣꯔꯕꯣ ꯇꯣꯛꯑꯁꯤꯔꯥ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨꯔꯁꯤꯔꯥ ꯃꯦꯗꯥꯝ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯑꯇꯩꯗꯁꯨ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯌꯥꯅꯤꯍꯦ ꯑꯩ ꯑꯗꯨꯝ ꯇꯣꯡꯖꯔꯒꯦ ꯇꯣꯛꯑꯁꯤꯔꯥ ꯕ꯭ꯂꯦꯛꯇꯣ ꯑꯃ ꯄꯨꯊꯣꯔꯛꯎꯅꯦ ꯁꯤꯗꯤ ꯃꯦꯗꯥꯝꯅ ꯁꯣꯏꯗꯅ ꯄꯥꯝꯃꯅꯤ ꯃꯦꯗꯥꯝꯒꯤ ꯈꯣꯡꯗꯨꯒ ꯌꯥꯝ ꯄꯛꯆꯔꯅꯤ ꯃꯦꯗꯥꯝꯒꯤ ꯀꯨꯆꯨꯗꯨꯒ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯕ ꯃꯦꯗꯥꯝꯅ ꯇꯣꯡꯕꯗ ꯏꯁ ꯌꯥꯔꯕ ꯁꯤꯕꯣ ꯃꯤꯅ ꯐꯖꯩꯌꯦꯅ ꯍꯥꯏꯔꯁꯤꯕꯨ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ MRPꯗꯗꯤ 750 ꯑꯣꯏꯕꯅꯤ ꯑꯗꯣ ꯃꯦꯗꯥꯝꯒꯤ ꯌꯦꯡꯉꯒ 950ꯗꯪ ꯄꯤꯕꯤꯔꯝꯃꯣ ꯀꯩꯅꯣ ꯇꯥꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯌꯥꯝ ꯇꯥꯕꯤꯔꯕꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯃꯔꯝꯒ ꯂꯩꯖꯥꯠꯅꯣ ꯌꯥꯝ ꯇꯥꯔꯤꯁꯤꯗꯤ ꯃꯦꯗꯥꯝ ꯈꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯄꯤꯔꯒ ꯄꯣꯠꯀ ꯂꯩꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯁ꯭ꯋꯥꯏꯗꯒ ꯁꯨꯝ ꯂꯩꯅꯤꯡꯅꯕ ꯍꯣꯡꯅ ꯄꯤꯊꯣꯛꯇ ꯌꯥꯄꯣꯟꯇꯦꯗ ꯀꯦꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯅꯤꯡꯅꯕꯕ ꯉꯝꯃꯗꯤ ꯑꯩꯅ ꯂꯦꯝꯅ ꯐꯥꯎ ꯄꯤꯊꯣꯛꯄ ꯌꯥꯔꯤꯕꯅꯤ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯑꯗꯨꯝ ꯂꯥꯛꯅꯤꯡꯅꯕ ꯍꯥꯏꯕꯅꯤ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯦꯝꯅ ꯄꯤꯔꯣꯗꯅ ꯑꯗꯨꯗꯤ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤꯗ ꯃꯤ ꯈꯨꯡꯒꯪꯒꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯃꯦꯗꯥꯝ ꯂꯦꯝꯅ ꯄꯨꯕꯤꯈ꯭ꯔꯣ ꯁꯦꯜꯒ ꯑꯃꯠꯇ ꯄꯤꯕꯤꯔꯝꯃ ꯁꯦꯡꯕꯩ ꯂꯦꯝꯅ ꯄꯨꯈꯤꯅꯤꯀꯣ ꯑꯩꯗꯤ ꯑꯁꯦꯡꯕꯩꯅꯤ ꯃꯦꯗꯥꯝ ꯂꯦꯝꯅ ꯄꯨꯕꯤꯈ꯭ꯔꯣ ꯍꯣꯔꯦꯟ ꯇꯣꯡꯉ ꯄꯥꯝꯃꯀꯥꯟꯗꯅꯦ ꯆꯥ ꯑꯃ ꯄꯤꯊꯛꯄꯤꯔꯒ ꯌꯥꯔꯦ ꯄꯤꯔꯣ ꯑꯗꯨꯗꯤ ꯕꯣꯏꯅꯥ ꯁꯦ ꯄꯤꯕꯤꯈ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯂꯦꯝꯅ ꯑꯃꯨꯛ ꯄꯤꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤꯁꯦ ꯅꯨꯄꯤꯁꯦ ꯀꯣꯏꯒꯦ ꯈꯜꯂꯤꯔꯣ ꯌꯥꯔꯛꯑꯅꯤ ꯅꯁꯛꯇꯨꯒ ꯎꯔꯣꯏꯗꯕ ꯋꯥꯈꯜ ꯍꯦꯛ ꯈꯜꯂꯗꯅ ꯂꯣ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟ ꯅꯪ ꯌꯥꯝ ꯉꯥꯎꯖꯕꯗꯣ ꯐ꯭ꯔꯤꯗ ꯄꯤꯈꯤꯕꯗꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯔ ꯊꯨꯔꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛ ꯍꯧꯖꯤꯛꯅꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯣ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯣꯟ ꯊꯝꯃꯦꯀꯣ ꯑꯩ ꯏꯃꯥ ꯑꯩ ꯊꯣꯛꯑꯦ ꯃꯦꯗꯥꯝ ꯀꯩ ꯌꯦꯡꯁꯤꯒꯦ
ꯉꯔꯥꯡꯒꯤ ꯀꯣꯛꯁꯨ ꯄꯥꯝꯗ꯭ꯔꯕꯣ? ꯐ꯭ꯔꯤꯗ ꯄꯣꯠ ꯈꯔ ꯂꯧꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ. ꯀꯔꯝꯕ ꯄꯣꯠꯅꯣ? ꯏꯊꯣꯛꯑꯒ ꯂꯣꯏꯔꯦ. ꯑꯩꯒꯤ ꯃꯤꯡ ꯃꯟꯖꯨꯔꯤ ꯀꯧꯋꯦ. ꯑꯩꯉꯣꯟꯗ ꯃꯟꯖꯨꯔꯤ ꯑꯗꯨꯝ ꯀꯧꯕꯤꯔꯣ. ꯃꯦꯗꯥꯝ ꯅꯠꯇꯕꯤꯗ. ꯑꯗꯣ ꯅꯪꯒꯤ ꯆꯥꯗꯣ ꯄꯤꯊꯛꯀꯦꯅ ꯂꯥꯛꯏꯅꯦ. ꯑꯗꯣ ꯃꯦꯗꯥꯝ, ꯁꯣꯔꯤ, ꯃꯟꯖꯨꯔꯤ, ꯀ꯭ꯔꯣꯛꯁꯇꯣ ꯄꯥꯝꯃꯕ꯭ꯔꯣ? ꯄꯥꯝꯕꯨꯗꯤ ꯉꯔꯥꯡꯅ ꯑꯗꯨꯝ ꯄꯥꯝꯃ ꯄꯣꯠꯅꯤꯗ. ꯑꯗꯨꯗ ꯑꯩꯅ ꯃꯃꯜ ꯈꯤꯇꯪ ꯀꯥꯍꯟꯒꯦꯅ ꯉꯁꯤꯐꯥꯎ ꯉꯥꯏꯔꯒ ꯆꯥ ꯄꯤꯊꯛꯀꯦꯅ ꯂꯥꯛꯏꯅꯦ.